Lakle Inspector अहानब मक्तदा इंस्पेक्टर तयai ताबिरिबसिं जेम्स हाइरुजमना तरामनुक चबगलोइना इकोकनोना खुरुमजरी ngasi supuduna laksari इंस्पेक्टर तयai चनिपानगा मरफु मंगा सुबानो बथांका तंगदु लेता द्रबा सना लेपाक मणिपुर सिदा मेगी तांग अहुमदगी इंस्पेक्टर तयai लेपसखि ngasi अमुक मियामबु ngahakhtang oirabsu pothana nabagidama thamari hena leplurba matungda ngasi miyamgidama kudol tamjana nabagidam pujarali चनिपानगा मरफु मंगा सुबा कोमादा अहुम सुबह तांका करीनो खांगदीनी अस क्रिसमस है सर मकोई मसेन दुम खानारासु सर अखोइगिदी क्रिसमस तौबबुदी गाइन अस अदैदा करीनो ने करीनो कालोबानी ने खानारागा अखोइना कुमाई तौरगा नुंगाइदोरिसि करीनो यामना लुखरेद करीनो मरोन अमुक होइबगी अदुनी अदानी ngasai hangba दुमाइना अमुक अइबो मो करीनो मिtai मालेना अमुक अतोप जगादा मो हतोपिदो जर खांगदीनी तौरिस अस करीनो खांगद्रे मिtai सुमादबा चिंगी सुमादबा करीनो मरक्ता लैबा मत ओइजनिंग ग्रेदा करी हाइगदबनो खांगद्रेदा सर करीनो गमै नंग तैसु नति थोलि बिरांसिदा नंग सिरनी ने वारब्र तौरिसु अस अदुगी नतेदा सर कैदोंगैना लोइगा दौरिसुबो सर करीनो इसाजे करीनो रोमांस का मत याउद्रेदा करीनो तोपम मत खांगद्रेदा यारे से तो हौजी रमेश उननबा तौसि आइगी वाखलदा प्लान अमा खंगलाय रमेश उनरगा थौदोदुगी मतंगदा कोपमरोल खर खंगनबा तौसि मरगसिदा अखोइगी इन्फॉर्मर थादोक्तुना दिने कनानो मा कदाइदले वाफम मसिसु विद्यादगी खंगनबा तौसि चननबा तौसिलो फगने सर खंगद्रेदा करीनो खंगद्रेदा रहो करीनो नंग गरे सिंग आथंग थौगेरो करीनो इस केदोरगे गमै गरी थौबो तंजलाब्रो नते करीनो बा मीना थांगना थिलगनी नोमैना कापकने किरब्रा अस अदोगी नातेदा करीनो खांगदी आइसु नो फादोति करीनो मनिंगदा दुम उइरो उइरगा खरा तोंगबा याइदना करीनो अस इरांगनगा फताबने करीनो खांगदीदा याए दैबुदी थौगी याए से थौगी कदाइनो सोदु पिरो अस यारेदा नंगनाने आखिगलगा थौबदुन हेने किगरेदा करीनो खांगदी नंगना मोहरेन चिंगोंदा मु थौदारादी अस गामै लाउने ससि लाउने फरे सर लाक्सरे सर करीनो खांगदेदा मयाम वखल खरा तासिगो वखल तानाद्रदि यारोय मणिपुरदा इंग तब पुरक्तदि सोनु नुंगाइबा यारोयको नखोइना खलिबो वखन सिंगदो करीनो कानारोय करीनो खांगदि तोंगान चानिंगबा सिंगसिदिबको अस करी हाइगदमनो खांगदि आई मामा नंगो तारिब्रो न हाय तारिब्रो नंगो लाए करी दौरगे हाय hey bu wari matai na sanu pina no do phone ko torok ne khoi gi asom da lei ba ibai bu mo do so ai khoi da ga su pau khara harak pa yare pon le kai puna mok pung jaw loi thile dana nati kari torage ramesh ki phibam henjele ga haira bro hera adu nate da nungai bu pau ni ke dorage nambo ai ramesh tu phari hari ne kari gi no du di khoi bi da na di khoi da pau si pirak tri na kari maram gi no adu ni ne aina नंगोंदा हाइरक्फ्रा इंगोंदा हाइरक्ट्रसु नंगी नसाना पीसिना मचिन खरा लुम्बसिनाने करीनो मागी मनिंग थुंगद्रे आई खोइदि करियो वादा पालेरबनो खंगदिने मबुंग सिगा ngahaleita ningai sangdanaba खरा लेखि आइदना तुंग कोइना वारौरिब्रा करीनो खंगदि है ngako मबुंग हारिका करीनो आई खोइगी दिनेना तौरिसिबु करीनो मी नति युम मसिदा सुंगलै लेक्तबिदा आइगी नाउनु पानेनाने मनी नम लेरिसे मसि फरोइदोरि माना तौरिबा बिजनेस ने करी बिजनेस न खंगदि angang asiga ngurung tawduna tawriba aigi naunu pasigane aigi chanu pasiga loina bas ai ka hena pamdaban makhoi ni ne kari tawrino haiba su khangdi kari lamcha chali no su khangdi masida yumda ngai hak ta leiti lamda masida thuliba irang sina marol ama karino amuk sibaki nungai tabagi loidringa da amuk sijalakani hadang marakti khara kaptre khotre na tawni madudagi bom kapsile adudagi adu langsale सोमदन खुलाई खोंगलो खुलाई पुखलक्त्रबदी कोमिंग ऑपरेशन चथगनी मदुद फंगलबदी नातै चारोसिन मी खरन हाइनरिबा चिंगददी तौदे अखोय स्वाइददा तौदना लै चिंगदसु खर येंगदी फदोंनि हाय चिंगी मफमदा करिनो मखोयगी पुलिसना फारिबु खुलाई चिंगदना वाकक उककना साबा मानबा यादबा स्प्रिंग ना थोप काप यादबनी सो हाइनि येंगदना येंगलबदिने चप माननी येंगबदी फै
social media ne na torisina chumi khangde lale khangde karino khangde army gi gari dubu karino atopa phurup sing ne season nei haidana photo amuk thagale lale su khangde chume su khangde masigumba sing chisune karino security ge advisor gi makha di yengchin khochendana karino khara yengseladi phadong khoi songgi su aran ba yarom su songgi su yengchalu songgi su yengchalu adubu songgi phurup tak khaktang takhaidana ngarang nahan mathau na leiba police kharanaga maside de mama mapa da phobda season na da makoi gi mung munung da season na da bo hai go ta da season na da ima event sing da tak tha da na tawri do ai gi nu pi de nga po oi da badi ai gi tiktok khang da bani moi pabung amuk to ngai ko se adu gi wa do muk to ko se ai kari gi to ko dori no ne sigum da hai ho ga da bani ne hayeng hak che ta ngare bhoti maside de ne maya pura mak sine ne magi kanglu khai do ka dori hauji de punna satmi na dana adu ni adani tawri vote amta laksano vote lakpa da khanga dori bani tha taruk phatri dana mars ta vote to laka dori bani kari no ne hari sibo moi pabu manipur gi vote sibo amu mars tha da yoksang maya da muk taw dorabra ne hai manipur gi di to khone manipur gi du di maming ta gi wani ne madu di machan yana pikhraba sei khwai di ki chawba lok sabha gi election ni ne moi pabu kari no ne aduna mu kari mu taw dorage kana mu kari hap torage ai tumi le ne masi kari mata khangge ne masi dani ne nupi angang sing ne thabak tawi law khongi ama tawi de haiba khara hiram sida khangadi ne thauna lingjen budi lamdam sigi mai bel singdi loina mak lei haiba bu ne masigumagi maram sisu khara hena khangadi mi ne laksaba amuk hena ngam loidaban mi gi ne khara machin tongma leba singduna tungi plan ama ya le haraga loina mak hiram amadagi amada loina paisendna thamlamba aikhoi gi ne kari ma to pai hogdana sit nana leirubani sei yengo sidaida bharat ki khwai de ki chauraba lok sabha gi election se mase march tha de lepkodoribani masidagi de khoi gi leriba mi singse election du gi yengdana ne napak loina tana ki ga doribani langa loi to ko doribani moi pabu handagi election ji de laksanu khangni haidana cm sadana loina leina khrabasibu ai di thajadreda amuk hana halakani ga haibadi moi pabu thajkhidreda hey madu ga hairunu punamakse bu mamai lehen bangamba se pairaga thamaga sa olei haidana paisa se nang ga igana masida sangom sumbi khopi masida honadana san honadana mana masing honari sikari gino sel phangnaba natro nasa nupa siga nasa nupi makhoi ni gi damakta ne na khoin honabudu makhoi matik chana seme amana mayum pandri nate mayum palo haiba yadaba nasa nupa sigi su tawdaba yadabani semdaba yadabani na semi bani talibani dana pura maksi kari gino paisa gi adu orabadi hayeng election jor ko matam dana napak hek tanadraba yung hoji punna satmina dana ne kwalana lana da sanmin dana masida tawri ba pun maksing se election gi ne hek mami lakhi badana khongpham se loina honga doribani adu bu hongdabadi oisan ekhoi gi lamdam sigine sit na thokpa kari su natabada thowa sadabadi gi ngasi pun maksing se ai di phana dum harauribani handaki matang asidagi makeup thoktana ekhoi tungi mirol gi dama aduga asiguma khudong thiba matungda tholaktana ba section khongthang ma thangna bagi damakta mi ne khoida tanja pibirabani haidana ai di loribani ne yare da moi pabu maduga mata sangti se ai di ne karino ramesh bu phari haidu phone amuktang tawdana karino hangchiro mana soi khoida hairakti karigino mi asongki sui se khoina kari mata hairakti sibu kari maramgino haiba aduni ne ina khalise ibai du suba wangangi wajau sauna nganga dana no phet tawradana nungai bu pausi de khoida tamakte ne ai phone du tawraga mukti yenge nga koko kadai chakre sida lere nachano pidane ai call tawraga mukta hange kai chakre lere chale phone chale kori phone pai dina thapak inkhanga tawbo rini phone du toksan biyo ai bidya pabu kari lerege pabu ai kari no ne na khoibo nungai bu paw ma ai khoi da di tamde ne noibo pabu kari nungai ba paw ai di nungai ba paw di ai kari no ne noibo lekai pono maksi pungjau thile nati na khoi ge dai da thokpa thodok tu khoi swai da loina ngang na re ne nati ramesh pu wakhan tare hari sibu nati koma da leibudu koma da leitre wakhan tare hari sibu ai khoidina paw se pirak dribu kari gino ne pamu yamna kana phaba natri hai ge na su khalam bani
ꯄꯥꯕꯨꯡꯒꯤ ꯀꯣꯜ ꯂꯥꯛꯄꯁꯤꯗ ꯆꯥꯟꯅꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯤꯅꯦ ꯐꯔꯦ 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 ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯕꯥꯏꯗꯣ ꯑꯩꯅ ꯈꯔ ꯋꯥꯔꯧꯏ ꯍꯥꯏꯗꯅ ꯇꯥꯃꯣ ꯀꯔꯤꯒꯤꯅꯣ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯝꯗꯗꯅ ꯅꯠꯇꯦ ꯀꯅꯥꯗ ꯇꯝꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯄꯥꯕꯨꯡꯁꯨ ꯄꯥꯎꯗꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯕ ꯑꯣꯠꯄ ꯆꯠꯄ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯈꯔ ꯋꯥꯈꯜ ꯇꯥꯔꯛꯑꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯈꯖꯤꯛꯇꯪ ꯐꯒꯠꯂꯛꯂꯕꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯠꯇ꯭ꯔꯅꯦ ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯤꯕ ꯃꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯎꯕꯤꯔꯕꯅꯤ ꯌꯥꯝꯅ ꯐꯔꯦ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅꯅꯦ ꯐꯔꯦꯁꯦ ꯅꯃꯥꯒ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯌꯥꯕ꯭ꯔꯤꯡꯒꯦ ꯐꯔꯦꯁꯦ ꯏꯕꯥꯏꯗꯣ ꯑꯩꯈꯣꯏ ꯂꯥꯛꯀꯅꯦꯅ ꯈꯔ ꯇꯝꯃꯨꯀꯣ ꯑꯩ ꯊꯝꯃꯦ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯕꯨ ꯊꯝꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯠꯇꯦ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯅꯃꯤꯠꯇꯨꯁꯨ ꯌꯧꯅ ꯀꯨꯠꯈ꯭ꯔꯦꯅꯦ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯅ ꯈꯨꯁꯤꯗꯩꯗ ꯂꯝꯕꯤꯗ ꯑꯍꯤꯡ ꯂꯩꯅꯦꯅ ꯃꯁꯤ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯛꯇꯅ ꯄꯥꯂꯤ ꯅꯥꯏꯗꯅ ꯇꯧꯔꯤꯁꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯋꯥ ꯆꯥꯕ ꯌꯥꯎꯕ꯭ꯔꯥ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯋꯥ ꯆꯥꯕ ꯌꯥꯎꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤꯅꯣꯗ ꯃꯥꯏꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯛ ꯃꯆꯦꯠ ꯑꯃ ꯀꯔꯤꯃ ꯆꯤꯟ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯆꯥꯕꯒꯤ ꯋꯥꯅꯤ ꯆꯤꯟ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯔꯤꯕꯅꯤꯅꯦ ꯍꯥꯟꯅ ꯀ꯭ꯋꯥ ꯆꯥꯕ ꯁꯨꯡꯍꯩ ꯍꯩꯔꯝꯗꯕꯗꯨ ꯃꯆꯦꯠꯁꯦ ꯁꯨꯝ ꯆꯥꯕꯗꯒꯤ ꯁꯨꯝ ꯍꯩꯅꯔꯛꯇꯅ ꯀ꯭ꯋꯥ ꯐꯖꯅ ꯆꯥꯈꯠꯇꯅꯅꯦ ꯑꯍꯤꯡ ꯂꯦꯛꯄꯗ ꯁꯦꯟꯗꯣ ꯐꯤꯔꯩꯗ ꯁꯨꯃꯥꯏꯅ ꯌꯦꯞꯄ ꯆꯠꯂꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗꯗꯤ ꯀꯔꯤꯅꯣ ꯉꯥ ꯃꯆꯦꯠ ꯑꯃ ꯍꯥꯞꯅꯅꯕ ꯌꯦꯔꯨꯝ ꯑꯃ ꯍꯥꯞꯅꯅꯕꯗꯨ ꯇꯧꯗ꯭ꯔꯦ ꯃꯆꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯆꯥꯗ꯭ꯔꯦꯕ ꯀꯔꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯌꯦꯔꯨꯝ ꯌꯣꯟꯊꯣꯛꯑꯒ ꯉꯥꯔꯤ ꯐꯕꯧ ꯂꯩꯗꯨ ꯇꯧꯔꯦꯅꯦ ꯁꯪꯒꯣꯝ ꯌꯣꯟꯊꯣꯛꯑꯒ ꯀꯔꯤ ꯇꯧꯕ ꯊꯨꯝꯌꯥꯛꯄꯤ ꯂꯩꯗꯨ ꯇꯧꯔꯦꯅꯦ ꯑꯍꯥꯎꯕꯗꯨ ꯆꯥꯔꯒ ꯃꯆꯤ ꯑꯣꯏꯅ ꯅꯄꯥꯡꯒꯟꯗꯨ ꯀꯟ ꯂꯥꯎꯔꯗꯤ ꯍꯌꯦꯡ ꯃꯤꯒ ꯏꯟꯅꯔꯁꯨ ꯑꯥꯔꯃꯤꯒ ꯃꯨꯛꯅꯔꯁꯨ ꯅꯄꯥꯡꯒꯟꯗꯨ ꯀꯟꯅꯕ ꯍꯣꯠꯅꯗ꯭ꯔꯦꯅꯦ ꯀ꯭ꯋꯥ ꯆꯥꯔꯝꯅ ꯍꯌꯦꯡ ꯃꯤꯅ ꯏꯜꯂꯛꯄꯗ ꯂꯣꯡꯈꯥꯡ ꯅꯣꯡ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯀ꯭ꯋꯥ ꯆꯥꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯨꯄꯤ ꯅꯈꯣꯏꯅ ꯀ꯭ꯋꯥ ꯆꯥꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯀ꯭ꯋꯥꯁꯤ ꯑꯃꯨꯛꯇ ꯆꯥꯔꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯁꯛꯅꯁꯤꯅꯦ ꯑꯃꯨꯛꯇ ꯃꯗꯨ ꯃꯌꯥꯝ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯋꯥꯁꯛꯅꯁꯦ ꯃꯤꯒꯤ ꯂꯝꯗꯒꯤ ꯄꯨꯁꯜꯂꯛꯄꯅꯤꯅꯦ ꯃꯤꯒꯤ ꯂꯝꯗꯒꯤ ꯑꯁꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯄ ꯉꯥꯛꯇꯅꯦ ꯑꯐꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯆꯦꯠ ꯑꯃ ꯈꯔ ꯆꯥꯕꯅꯤ ꯍꯥꯏꯔꯦ ꯍꯣꯔꯦꯟꯗꯒꯤ ꯇꯣꯛꯑꯒ ꯌꯥꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣꯁꯦ ꯆꯠꯅꯕ ꯇꯧꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯐꯔꯦꯗ ꯔꯥꯃꯦꯁꯇꯨ ꯅꯥꯕ ꯐꯔꯗꯤ ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯃꯇꯝ ꯁꯥꯡꯅ ꯋꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯀꯨꯏꯅꯅꯦ ꯃꯥꯅꯅꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯨꯗ ꯄꯥꯈꯠꯂꯨꯔꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯂꯣꯏꯁꯜꯂꯨꯔꯒꯦꯀꯣ ꯑꯩꯗꯤ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯂꯣꯏꯁꯜꯂꯨꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯁꯤꯗ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯁꯣꯝꯂꯣꯝꯗ ꯃꯄꯥꯝꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯏꯅꯦ ꯑꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯤꯅꯤꯅꯦ ꯀꯔꯤ ꯍꯥꯏꯕ ꯑꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯟꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯃꯈꯣꯏ ꯑꯁꯣꯝꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯣꯜ ꯇꯧꯔꯝꯒꯗ꯭ꯔꯅꯤ ꯃꯣꯏ ꯄꯥꯕꯨꯡꯅꯗꯤ ꯐꯅ ꯎꯔꯤꯕ ꯐꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯅ ꯄꯣꯛꯄꯃꯛꯁꯨ ꯅꯠꯇꯦ ꯃꯤꯒꯤꯗꯤ ꯃꯕꯨꯡ ꯄꯜꯂꯤꯕꯅꯤ ꯃꯕꯨꯡꯗꯨ ꯆꯦꯛꯁꯤꯟꯅꯤꯡꯕꯗꯒꯤ ꯋꯥꯗꯨ ꯀꯣꯛ ꯇꯝꯃꯝꯃꯣ ꯅꯠꯇꯦ ꯀꯣꯛ ꯂꯣꯠꯍꯟꯈ꯭ꯔꯣ ꯀꯝꯗꯧꯗꯣꯔꯤꯒꯦ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯑꯇꯝꯅꯅ ꯑꯃꯨꯛ ꯁꯤꯡꯅꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯁꯤꯕꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯃꯃꯥꯅꯕꯣ ꯃꯐꯝ ꯑꯁꯤꯗꯁꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯝꯃꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅꯁꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯜꯂꯤꯗꯅ ꯑꯩ ꯌꯥꯝꯅ ꯐꯠꯇꯕꯁꯨ ꯈꯜꯂꯤ ꯀꯣꯜꯗꯣ ꯃꯄꯥꯝꯂꯣꯝꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯒꯦ ꯅꯪꯅꯁꯨꯅꯦ ꯄꯪꯐꯠ ꯐꯠꯇꯅ ꯈꯟꯒꯅꯨ ꯏꯃꯧ ꯑꯁꯤꯅ ꯏꯆꯥꯒꯤꯗꯃꯛ ꯌꯥꯝꯅ ꯇꯧꯕꯤꯈꯤꯕꯁꯨ ꯂꯩꯕꯅꯤ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯂꯥꯛꯑꯦ ꯅꯃꯧ ꯅꯨꯄꯤꯁꯤ ꯂꯥꯛꯑꯦ ꯑꯩꯅꯦ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯆꯪꯉꯒ ꯂꯩꯒꯦ ꯕꯤꯗ꯭ꯌꯥ ꯄꯥꯕꯨꯡ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯏꯕꯦꯝꯃ ꯐꯅꯤ ꯄꯥꯕꯨꯡ ꯀꯔꯤ ꯄꯥꯕꯨꯡ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯋꯥꯐꯝꯁꯤ ꯍꯥꯏꯈ꯭ꯔꯦ ꯅꯪꯅꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯅꯪꯅ ꯀꯌꯥꯝ ꯋꯥꯖꯕ ꯏꯄꯥꯅ ꯂꯣꯏꯅ ꯈꯪ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯃꯉꯣꯟꯗ ꯑꯇꯝꯅꯅ
ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯅꯕꯨꯡꯗꯤꯅꯦꯅ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯆꯩ ꯑꯃ ꯂꯪꯁꯤꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯈꯤ ꯍꯥꯏꯕꯁꯤ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯕ ꯋꯥꯕꯨ ꯑꯇꯩꯒꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯅꯪꯒꯤ ꯅꯄꯥꯝꯂꯣꯝꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯈꯔ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯄꯥꯕꯨꯡ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯛꯈꯤꯕ ꯂꯩꯇꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯄꯥꯎꯁꯤ ꯇꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡ ꯃꯣꯏ ꯇꯥꯃꯣꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯣ ꯑꯗꯨꯗꯤ ꯃꯈꯣꯏ ꯅꯍꯥꯛꯅ ꯇꯝꯕ ꯅꯠꯇꯅ ꯈꯪꯉꯦ ꯍꯥꯏꯕ ꯑꯆꯨꯝꯕꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯗ ꯇꯝꯂꯛꯇꯦ ꯑꯗꯨꯒ ꯄꯥꯕꯨꯡꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯄꯥꯎ ꯇꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯔꯒ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯅꯤ ꯍꯥꯏ ꯑꯣ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯧꯔꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤ ꯂꯩꯀꯥꯏꯗꯒꯤ ꯇꯝꯂꯛꯄ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏ ꯇꯥꯕ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯅꯤ ꯈꯪꯈ꯭ꯔꯕꯅꯤꯅ ꯀꯝꯗꯧꯅꯤ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯗꯅ ꯄꯨꯊꯣꯛꯅꯗꯕ ꯌꯥꯔꯣꯏ ꯐꯔꯦ ꯐꯔꯦ ꯋꯥꯐꯝ ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯩꯒꯤ ꯏꯄꯥꯝ ꯂꯝꯗꯝ ꯑꯩꯒꯤ ꯄꯣꯛꯐꯝ ꯃꯗꯣ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯒꯤ ꯂꯝꯗꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯑꯩꯅ ꯑꯗꯨꯃꯛ ꯂꯧꯖꯩ ꯄꯥꯕꯨꯡ ꯅꯁꯥꯕꯨ ꯊꯥꯖꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯏꯄꯥꯒꯤ ꯕꯦꯃꯥ ꯏꯀꯨꯅ ꯅꯪꯕꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯗ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯂꯥꯟꯅ ꯈꯟꯕ ꯂꯩꯇꯦ ꯄꯥꯕꯨꯡ ꯄꯨꯂꯤꯁ ꯒꯥꯔꯤ ꯂꯥꯛꯑꯦ ꯀꯔꯤ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯆꯪꯁꯤꯜꯂꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯈꯪꯅꯕ ꯇꯧꯁꯤ ꯐꯅꯤ ꯄꯥꯕꯨꯡ ꯆꯪꯁꯤꯜꯂꯣ ꯉꯝꯃꯣꯏ ꯐꯅꯤ ꯁꯥꯔ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯡꯁꯜꯂꯣ ꯐꯅꯤ ꯁꯥꯔ ꯁꯥꯔ ꯀꯔꯤꯅꯣ ꯂꯥꯜꯂꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯦꯁꯁꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯕꯁꯨ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯁꯥꯔ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯅꯔꯒ ꯂꯥꯟꯁꯤ ꯂꯣꯏꯔꯗꯤ ꯐꯗꯧꯅꯤꯗ ꯁꯥꯔ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯗ ꯁꯥꯔ ꯇꯨꯝꯕꯗꯁꯨ ꯀꯔꯤꯅꯣ ꯁꯥꯔ ꯃꯪꯒꯥꯏꯁꯦ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯁꯥꯔ ꯅꯠꯇꯦ ꯉꯝꯃꯣꯏ ꯂꯥꯟꯁꯤꯗꯤ ꯅꯈꯣꯏꯒ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯟꯁꯤꯗ ꯑꯗꯨꯝ ꯌꯥꯎꯁꯜꯂꯤꯗꯣ ꯅꯠꯇꯦ ꯃꯩꯇꯩꯒ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯅꯤ ꯃꯁꯤꯗꯗꯤ ꯀꯕꯨ ꯌꯥꯎꯕ ꯅꯠꯇꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯝꯁꯜꯂꯒ ꯅꯠꯇꯦ ꯇꯨꯝꯕ ꯆꯥꯕꯗꯁꯨ ꯅꯪ ꯂꯥꯟꯁꯦ ꯑꯗꯨꯝ ꯈꯟ ꯂꯩꯔꯕꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯥꯔ ꯅꯦꯠꯁꯨ ꯌꯥꯔꯛꯄꯅꯤꯅ ꯀꯔꯤꯅꯣ ꯁꯥꯔ ꯐꯦꯁꯕꯨꯛꯇ ꯍꯥꯡꯂꯨꯕꯗ ꯀꯔꯤꯅꯣ ꯑꯃꯒꯤ ꯑꯃꯨꯛ ꯁꯤꯡꯖꯪꯅ ꯌꯥꯟꯕꯣ ꯀꯔꯤꯌꯣ ꯊꯥꯡꯅ ꯌꯥꯟꯕꯣ ꯅꯣꯡꯃꯩꯅ ꯀꯥꯞꯄꯣ ꯀꯔꯤꯅꯣ ꯁꯥꯔ ꯄꯪꯎꯗ ꯎꯕꯗꯨꯗ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯁꯤꯁꯦ ꯁꯣꯝꯗ ꯆꯪꯁꯤꯟꯕꯤꯔꯣ ꯏꯕꯨꯡꯉꯣ ꯀꯥꯈꯠꯄꯤꯔꯣ ꯌꯥꯅꯤ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕꯗ ꯀꯔꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯕꯨꯡ ꯃꯗꯨꯒꯤ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯈꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯕꯨꯡꯉꯣꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯕꯁꯨ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯒꯤ ꯀꯣꯜ ꯂꯥꯛꯂꯝꯕꯁꯤꯗ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯈꯤꯅꯣ ꯍꯥꯏꯗꯨꯅ ꯊꯝꯃꯒ ꯏꯕꯨꯡꯉꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯄꯥꯎ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯏꯃꯧ ꯅꯨꯄꯤꯒ ꯑꯩꯒ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯨꯅ ꯄꯥꯎꯁꯤ ꯈꯪꯉꯛꯄꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄꯥꯕꯨꯡ ꯃꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯅꯤꯅ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯋꯥꯐꯝꯁꯤ ꯀꯥ ꯍꯦꯟꯅꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯈ꯭ꯔꯕꯗꯤ ꯈꯪꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯝꯃꯛꯈꯤꯕ ꯕꯤꯃꯣꯜ ꯑꯩꯈꯣꯏ ꯎꯅꯖꯔꯦ ꯆꯍꯤ 1 ꯃꯈꯥꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤꯅ ꯆꯞ ꯆꯥꯕ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯎꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯆꯞ ꯆꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯎꯍꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯩ ꯂꯥꯡꯅ ꯆꯤꯡꯕ ꯇꯥꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯋꯥꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯕꯤꯗ꯭ꯌꯥꯒꯤ ꯃꯕꯨꯡ ꯗꯤꯅꯦꯅ ꯃꯍꯥꯛꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤ
ꯃꯍꯥꯛꯅ ꯀꯔꯤ ꯈꯪꯕ ꯂꯩꯕꯅꯣ ꯅꯠꯇ꯭ꯔꯒ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯆꯞ ꯆꯥꯕ ꯀꯔꯤ ꯈꯨꯗꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯕ ꯄꯥꯝꯃꯤ ꯄꯥꯕꯨꯡ 이봉호 인스펙터 이마 하이비유 그리 하이비닝바 이봉호 이몽 누피시부디 ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯤꯡꯗꯤ ꯆꯤꯡꯅꯈ꯭ꯔꯦꯗ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯈꯛ ꯈꯪꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯈꯪꯉꯤ ꯍꯥꯏꯔꯤꯁꯤꯕꯨ 이봉호 ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯖꯥꯠꯅꯣꯅꯦ 이몽 누피ꯁꯨ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯂꯩꯈꯤ 마디 타하닝키드레다 와파마시 멍원다 타칼라가 묵탕 항라가 마코이기 마팜도 파오피리시부 에이 마마 아묵탕 아이코 마파마시다수 마코이기 마마가 마빠가도 라카니 하이브 그리 하이브 뽀 마코이기 마마 아빠 라카니 하이브 마니 부 호지 각다 비디아가 와리 사나바다 마마가 마빠가도 마파마시다 라카니 하이든 하이라마니 비디아도 이봉호기 가다 상가르가 마피 마로로 셈로 장크리 낭나 와 한가니 하이브도수 항비로 아두가네 마코이기 마마 마빠 라가수 그리노 칸나바 야바도 아코이 칸나라시 이봉호나 한가니 하이브도 바보 상가시에도디 마기 가다 상가가 아이네 강닝과 그럴래 마두 하나 먹던 강나바 덕시 라오 이봉호 솜다 랭셈비로 솜다 상고 그리노 강드레다 티라가 좀 나이라가 좀 그리노 아무 파이 하이브도 시데디 그리노 티라가 그리 파가도리노 강데다 마코이 마센 딱톡 딱신 떠라가 뭐 그나나 하이브도 무슨 티게도리면 말리니 떠오르시 그리노 강데 솜다네 이랑나 마로라마 하잉 학세 라이라디 그리노 노미 따라니 뭐 추라디 아무 콤빙 오퍼레이션 떠오로 뭐 하이라가다마 말리니 그리노 아스 파로이도리다 그리노 가모이 아무것도 아이코니 소리 서 와로비야디 꼭지도 좀 간드나 레이브니나 서 야래 아무것도 아이코고 비디야 하이비유 서 바붕 코이 라카네 해버시부 호이 sir 바붕도 콜 떠라미 아두가 마부수 와칼 따레 해버두다 마코이데디 파우 비럭티 케로레 카이 파우 로이나 캉레 마코이 항바 라카네 해두나 얌 하라우나 아두부 와팜 아시디 이몽 아시데기 까나나 sir 아이부 ngapigan 아이네디 카이구마 마타 tamkiba leiti 파레 tambu tamlabasu karisu kaiba leiti adubu 와팜 아마두디 sir 와팜 아마 하이버디 아동기 부르이버나 더더욱 돌리버시 아동이 북는이 하이드나 와팜 아시 sir 아이부 묵다 타자비 sir 아이 와팜 아도 아이네 tamkiba leiti 아두가 속리버시 아이기 부르이버네 아이기 부르이버기 분치 망나버기 호나람바디디 아이기 시객나버네 마도 아이기 이마 오이버수 아이기 이빠 오이버수 아이기 사게기 이모 오이버수 아이기 핵 복미나바 아이기 몽 오이버수 마도 아이기 부르이버부 하나늘버기다먹도 호나람바네 마부수 자락 펑호이더보기 마람 레이티 아두가 토끼버 토도 세게 마땅다 다생나 살 아이부 징나비가나 가리고마 아이부 징나비바 레이라바디 마두다 비비럭과 자락 보나마 피가옥 사네 야자가네 아두가 살 아춤바디 남다나 부토비고 아춤바디 로신비가나 살 아이 오이라바수 가라고마 미모 오이람라바수 보나막 싱가도 아이기 보르베드 차타키바 미에도 마코이부 소이드나 자락 비비 야리 비디야 아무것도 이모시는 오이키노 아두가 라메스 sir 하이비유 sir 나하키 로이나 비비디야 마하키 타모이 에코니야나 타가 아두가 마하키 피레 피담 얌나 탐자닝아이 톨리바 토도스기 마땅다 나하키 누피다 나하나 까리 징나버딜 sir 아이디 비디아다 카이쇼 징나버 레이티 sir 아이디 비디아나 아이기 타와이니 sir 아이기도 마나 아수키 마틱 와자이 해버세 sir 코이나 타자비로 비디아디 타바가치다 까니슈 여러모이에 sir 야래 비디아기 마마 먹때다 나하나 와파마시 하리버시 anyway 파레 아두가 토키바 토도거두다 아동기 바이 미디아기나 마부 디네 마하나 마쿠타 차이마 파이르가 랑실레 해버시 sir 아주머니 sir 아이네 가리 타오르가 락보다 마나 차이마 파이르가 랑실라키베도 아이기 낙나 상실라가 아이 락파 nga이라마가 마나 차이도 랑실라키베네 아두기 마뚱다 아이 뚜키 아이 뚜크럼 마뚱다기디 아이 와칼 따르고다 아이 퍼몽도 레름키 아두가
이몽 아시다 아이나 굿수 랭보 감다봐 콩수 랭보 감다봐 왕앙우수 감다봐 아이 미디아나 이몽 아시다 마나 떠오도 아이 로이네 강해서 어디가서 아이기 분치 막내나봐 미디아나 그슈 떠오르겠어 아이는 와클 따드드는 레잉의 마땀 아이부 로션게 아이부 망한게 하지 미디아나 이라이라이나 망할랑거니 해서 멍원다디 까림도 찍나비그노 사 멍원다디 까림도 찍나비그노 사 ꯑꯗꯨꯒ ꯁꯥꯔ ꯃꯉꯣꯟꯗ ꯆꯤꯡꯅꯕꯤꯒꯗꯕ ꯑꯣꯏꯔꯗꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯊꯤꯕꯤꯔꯅꯨ ꯁꯥꯔ ꯀꯔꯤꯃꯠꯇ ꯊꯤꯕꯤꯔꯅꯨ ꯑꯩ ꯕꯤꯗ꯭ꯌꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯁꯥꯔ ꯑꯩ ꯕꯤꯗ꯭ꯌꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯁꯥꯔ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒ ꯃꯥꯒ ꯂꯥꯞꯅꯍꯟꯕꯤꯒꯅꯨ ꯁꯥꯔ ꯔꯃꯦꯁ ꯃꯍꯥꯛꯀ ꯅꯪꯒ ꯂꯥꯞꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯕꯤꯗ꯭ꯌꯥꯒꯤ ꯃꯕꯨꯡ ꯗꯤꯅꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯥꯖꯕꯤꯌꯨ ꯃꯔꯥ ꯂꯩꯕꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯁꯥꯔ ꯁꯥꯔ ꯀꯩꯗꯧꯔꯤꯕꯤꯃꯣ ꯁꯥꯔ ꯃꯄꯥꯟꯗ ꯑꯍꯜ ꯑꯃꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯜꯂꯦ ꯑꯣ ꯏꯕꯨꯡꯉꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯒ ꯕꯤꯗ꯭ꯌꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯤ ꯁꯥꯔ ꯀꯝꯗꯧꯕ ꯄꯥꯕꯨꯡ ꯀꯔꯤꯃꯇ ꯈꯟꯕꯤꯔꯨ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨꯁꯨ ꯏꯃꯨꯡꯗ ꯆꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯀꯥꯎꯁꯤꯟꯖꯔꯛꯀꯦ ꯏꯁꯦꯟ ꯏꯁꯦꯟ ꯑꯩ ꯂꯥꯛꯑꯦ 이바이 그리노니 이바이 이바이 거이나 아주 누가이고 ጳ옥시고 나티 아코이데 까리무다 다먹트시고 까리기노바 까리노 이바이 police 레디시디 그리 토르기 이바이 이셴 마시니네 헤이 아이코이네디 ጳ옥시노 코이다 하이럭티 하이리바 하이럭다보기 머럼시 아이부 까리 하이레시기니 그이도르기 이바이 아생부도 하이비우 그이도르기 ꯕꯤꯗ꯭ꯌꯥ ꯀꯔꯤꯅꯣ ꯄꯨꯂꯤꯁꯀ ꯂꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪꯅ ꯏꯃꯥꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯔꯥꯃꯦꯁꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯄꯥꯕꯨꯡꯅꯅꯦ ꯁꯥꯎꯕꯗ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯗꯥꯏꯗꯨꯗ ꯂꯣꯏꯅ ꯉꯥꯡꯅꯔꯦ ꯔꯥꯃꯦꯁꯇꯨ ꯅꯥꯔꯝꯕꯗꯒꯤ ꯐꯔꯦ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨ ꯂꯣꯏꯅ ꯉꯥꯡꯅꯔꯤꯅꯦ ꯅꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯆꯠꯂꯨꯕꯗ ꯅꯣꯏ ꯄꯥꯕꯨꯡꯗ ꯇꯝꯃꯛꯄꯅꯤ ꯃꯥꯗꯤ ꯆꯦꯜꯂꯛꯑꯒ ꯍꯔꯥꯎ ꯇꯝꯕꯅꯤ ꯑꯗꯨꯗꯒꯤ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯉꯤꯗꯨꯅꯤ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦ ꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯆꯞ ꯂꯦꯞꯇꯅ ꯂꯩꯔꯤꯁꯤꯕꯨ ꯕꯤꯗ꯭ꯌꯥ ꯅꯪꯒꯤ ꯏꯃꯥꯅ ꯍꯪꯉꯤꯁꯤꯕꯨ ꯅꯪꯕꯨ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ 이바이 ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯃꯤ 이바이 ꯃꯌꯥꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤ ꯀꯩꯅꯣ 이봉호 이봉 그리 폴리스ing ꯂꯩꯔꯤꯁꯤꯡꯁꯦ ꯀꯔꯤ ꯇꯧꯕ 이몽ꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯌꯥꯝꯕ 이몽 ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯊꯧꯗꯣꯛ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ 이봉호 ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ 이몽 ꯑꯁꯤꯗ 이ꯆꯥꯅꯨꯄꯤ ꯊꯥꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯌꯥꯏꯅ 이바이ꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯕꯤꯗ꯭ꯌꯥ ꯅꯪꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯔꯥꯃꯦꯁ ꯅꯪ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯗꯨ ꯏꯄꯥꯁꯨ ꯍꯔꯥꯎꯏꯅꯦ ꯅꯈꯣꯏꯅ ꯐꯔꯛꯄꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯍꯥꯏꯌꯨꯅꯦ ꯅꯠꯇꯦ ꯃꯈꯣꯏꯁꯤꯗ ꯂꯦꯞꯇꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯀꯔꯤꯃꯠꯇ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯏꯆꯦꯁꯨ ꯏꯕꯥꯏꯁꯨ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯁꯨ 이봉호 ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ 이봉호 인스펙ꯇꯔ ꯀꯔꯤꯅꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨꯅꯦ ꯏꯌꯥꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗꯤ ꯏꯌꯥꯝꯕꯁꯨ ꯊꯛ ꯅꯤꯛꯄ ꯌꯥꯏ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯁꯣꯏꯗꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯇꯥꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯏꯌꯥꯝꯕꯗ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕꯤꯌꯨ ꯅꯠꯇꯦ 이봉호 인스펙ꯇꯔ ꯀꯔꯤꯅꯣꯅꯦ ꯇꯥꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯍꯥꯞꯀꯗꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯇꯥꯕ ꯉꯝꯅꯅꯕꯒꯤ ꯊꯧꯅꯥ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯑꯩ ꯇꯥꯔꯤꯌꯦ ꯑꯩ ꯊꯧꯅꯥ ꯂꯩꯔꯦ ꯅꯠꯇꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯌꯥꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤ ꯔꯃꯦꯁꯇ ꯀꯅꯥꯅ ꯃꯗꯨꯅꯤ ꯏꯌꯥꯝꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯨꯔꯤꯁꯤ ꯃꯁꯤ ꯏꯌꯥꯝꯕꯅꯁꯨ ꯇꯥꯔꯒ ꯊꯥꯖꯗꯕ ꯌꯥꯏ 이봉호 ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯃꯗꯣ ꯃꯔꯥ ꯂꯩꯕ ꯃꯤ ꯑꯗꯣ ꯍꯥꯏꯌꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯅꯈꯣꯏꯅ ꯗꯟꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯌꯨ ꯃꯃꯤꯡ ꯑꯗꯨꯗ ꯍꯥꯏꯌꯨ ꯏꯌꯥꯝꯕ ꯁꯦꯡꯕꯤꯔꯕ꯭ꯔꯥ
ꯃꯃꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯇꯟꯗꯤ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯨ ꯍꯦꯛ ꯍꯥꯏꯔꯕ ꯑꯩꯅꯅꯦ ꯃꯥꯕꯨ ꯁꯣꯏꯗꯅ ꯇꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯗꯨꯅ ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯍꯦꯟꯅ ꯂꯩꯍꯟꯕ ꯃꯥꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕꯒꯤ ꯁꯤꯜꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯥꯡ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯃꯤꯡ ꯍꯣꯡꯒꯦ ꯏꯌꯥꯝꯕꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯦꯞꯄꯤꯔꯦꯀꯣ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣꯅ ꯊꯥꯖꯗ꯭ꯔꯤꯕꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯟꯅꯕꯤꯔꯤꯕꯅꯣ ꯍꯥꯏꯌꯣ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯤ ꯑꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯌꯥꯝꯕꯅ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯇꯟꯗꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯄꯤꯌꯨ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯑꯩꯅ ꯋꯥꯁꯛꯄꯤ ꯑꯩ ꯏꯄꯥ ꯏꯄꯨ ꯅꯣꯔꯣꯛ ꯇꯥꯕ ꯑꯣꯏꯈꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯒꯅꯤ ꯏꯌꯥꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯏꯌꯥꯝꯕꯒꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯇꯧꯊꯣꯔꯛꯂꯤꯕꯗꯨꯅ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯃꯤ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯥꯏꯊꯣꯡꯗꯨꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯃꯤꯗꯨꯅ ꯇꯧꯊꯣꯔꯛꯂꯤꯕ ꯉꯥꯡꯊꯣꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯆꯠ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯏꯌꯥꯝꯕꯒꯤ ꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯍꯥꯏꯕꯤꯌꯨ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕ ꯑꯗꯣꯝ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯔꯥꯃꯦꯁꯀꯤ ꯄꯨꯟꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯁꯥꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯗꯨ ꯑꯇꯩ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯗꯤꯅꯦ ꯗꯤꯅꯦ ꯃꯥꯗꯤ ꯀꯔꯤꯒꯤ ꯃꯗꯣ ꯑꯣꯏꯗꯕꯅꯤ ꯃꯤꯅꯝꯕꯅꯤ ꯅꯝꯊꯥꯛꯅꯤ ꯏꯌꯥꯝꯕ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯏꯌꯥꯝꯕ ꯊꯃꯣꯏꯗꯤ ꯁꯦꯡꯉꯦ ꯍꯥꯏꯕꯕు ꯏꯌꯥꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗ ꯑꯗꯨꯅꯅꯤ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯏꯌꯥꯝꯕꯒꯤ ꯃꯐꯝꯗ ꯂꯥꯛꯇꯦꯕ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯏꯌꯥꯝꯕꯗ ꯇꯝꯂꯛꯇꯕ ꯂꯩꯀꯥꯏꯅ ꯈꯪꯂꯒ ꯏꯌꯥꯝꯕꯒꯤ ꯃꯐꯝꯗ ꯂꯥꯛꯇꯕꯒꯤ ꯃꯔꯝꯗꯣ ꯃꯁꯤꯅꯅꯤ ꯏꯕꯥꯏ ꯍꯥꯏꯕꯤꯌꯨ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯥꯏ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯏꯆꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌු ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯃꯪꯒꯤ ꯃꯪ ꯉꯥꯛꯇꯅꯤꯗ ꯏꯕꯨꯡꯉꯣ ꯊꯥꯖꯔꯨꯕꯒꯥꯏꯁꯦ ꯂꯣꯏꯅ ꯃꯥꯡꯕꯖꯥꯅꯤꯗ ꯏꯕꯨꯡꯉꯣ ꯏꯆꯦ ꯀꯔꯤꯅꯣꯅꯦ ꯕꯤꯗ꯭ꯌꯥ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯃꯛꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯇꯝꯗꯕ ꯍꯥꯏꯌꯨ ꯋꯥꯐꯝ ꯑꯁꯤ ꯔꯃꯦꯁꯅ ꯍꯥꯏꯕ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯌꯨ ꯄꯥꯕꯨꯡ ꯑꯁꯦꯡꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯐꯩ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯋꯥꯁꯛ ꯉꯥꯛꯀꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯗꯤꯅꯦꯅ ꯌꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯠꯁꯤꯃꯛꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯥꯔꯒ ꯁꯤꯔꯒꯅꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯃꯔꯥꯜ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯃꯉꯣꯟꯗ ꯇꯥꯛꯄꯗꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯏꯌꯥꯝꯕ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯖꯒꯅꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯁꯤ ꯊꯤꯖꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥ ꯃꯍꯥꯛꯀ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯄꯥꯎ ꯑꯁꯤ ꯈꯪꯂꯕꯁꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯗꯨꯒ ꯃꯔꯥꯜ ꯑꯁꯤ ꯂꯥꯛꯇꯨꯅ ꯁꯤꯕ ꯐꯥꯎꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯔꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯊꯝꯃꯤ ꯃꯍꯥꯛ ꯀꯅꯥꯒ ꯂꯣꯏꯅꯔꯤ ꯀꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯜꯂꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯃꯁꯤꯃꯛꯇꯤ ꯄꯥꯕꯨꯡꯅ ꯉꯥꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯔꯝꯗꯤ ꯑꯗꯣꯝ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯣꯝꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯗꯨꯗꯒꯤ ꯑꯩꯅ ꯄꯨꯝꯅꯃꯛꯇꯤ ꯈꯪꯖꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗ ꯑꯗꯣꯝꯅ ꯇꯝꯕꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯅꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯦ ꯈꯪꯖꯔꯦ ꯃꯍꯥꯛ ꯀꯅꯥꯒ ꯂꯣꯏꯅꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯑꯩꯈꯣꯏꯅ ꯂꯤꯔꯤ ꯃꯍꯥꯛꯄꯨ ꯊꯤꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯏꯌꯥꯝꯕꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯝꯈꯤꯕ ꯇꯥꯔꯕꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕꯁꯨ ꯍꯣꯏ ꯃꯄꯥꯟ ꯂꯝꯗ ꯃꯍꯥꯛꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯃꯄꯥꯟ ꯂꯝꯗ ꯂꯣꯠꯂꯕꯁꯨ ꯑꯇꯤꯌꯥꯗ ꯂꯣꯠꯂꯕꯁꯨ ꯄꯇꯥꯜ ꯃꯅꯨꯡꯗ ꯂꯣꯠꯂꯕꯁꯨ
namduna chingthokduna phoiraga mahakpu phaduna puraklaga chairak piba haibaside khoigi lengdraba wasang aduga yamba wafam asimatangdi hana mangonda khanghalabadi mahakna lotkibada khudong chakhibane masimatangdi iyamana adongi ichanupigi yenglaga amadi imung asida mara leitana awaba taaduna chahi amaga makhai hena khanglakliba ramesh mahakki phibam sohlibase adongi ichanupana tasenamak oiramba tarabadi iyamana sakhiba wasak adu soidana ngakpirakani haibagi thajabadu thamjari ibungo inspector aigi chanupa hoirabasu aigi chanupi hoirabasu achumbagi michangda lepkani ichani mahakna lale haiduna aina khak kan khabai aibu thajau inspector ai mapani aibu thajau isheni bungo yamna nungai ishengi thongna adudi nabai aina thagaliko khoi aigi chanupa bu nangi na chanupa na sohlami haidunane aine na khoida tathi tawaina tawba imong nupi sida khoina tathi tawaina tawba khak leiti adubu wafam asi kanana khanghalibano haidane khoina singna dun lerab adubu sanari bu wari sidadi imong nupi asi karisu mara leiti aduga imong nupi sida soi khoina punsi simagi mangonde khoina kariguma samna amagi marik mangonde yet kadaba su leiti mahang imung asida aikhoigi chanupa da mahang na tawkiba seba magi mapuroi babu mahakki hekki sor mangni khanduna mahang na tawkiba se yum masigi makha de khoina leibani ne khoi min ui aikhoina mon na khang waro bu ya de shen aseng ba chumba sidi khara thidok mina sine ko icha misa yonglei melei nai de na yeng da na madu ai di kaya tong wafam asida shengi ibai bungo na shenbu thajabiyo ai icha hoirabasu manat tasingna lanbu iramba tarabadi ai ibai khoina kari taw haibana mabu matup tare thokna kaklaga aina sinau hairabasu aina kaisum sangde changkhrabasu ibai ai kari mata chingnaba leiti mana kari gidamakta ai gi chanupi gi milu dagi pirang sinthan gani yengba taredana mapa mana achum magi damak kadai phawba lepangami haibado ibai na sena soidana lepkan vidya ai khoi bu thajo nangi apokpa nangi napabu ngamadi nangi namabu thajo nangna thamoi chetna imung asida tholiba thaudo ote khoida haidok tabagum ai khoina su wafam ase nangi nabung dine da haidok ibung inspector ai khoi chalu ki gethati pani yamba lao mama sana batosila ibema vidya lao sashi lao ibai khoi chalu ki ai khoi ibai achumbagi da mangle kani lao sashi lao vidya lao ni sashi lao ne makhoi shu nungai bidi hongnati thawdok asida machanu pa se nei haiba wafam asi hogdok luba matada warau khra malese adubu aigi sui chanu pa sokli bani da masidai gi chanu pa natar bro mahana machanu pa gi dama thamoi sengna lepte haibadu handaki matang asidi yengbada aduga bidya pabu imungi wafam di imungi oina leina batokshi mapan gi wafam na mapan gi oigadaban phani pabu puna mangak tu na chachagani aseng ba masunga chumba haibase matam pura makta mai pakpa handaki matang asida aseng ba chumba sigi kanana lepi kanana kaidawi haibadudi yengba tare danako hoi pabu yam nungajari pabu adudi aikoi mukchana batokki aduga pabu imung asida kariguma phata nungda mata thoktana namagi tamtani khoni gari ma khamduna dumak tha ibungo punamak khangjare punamak ujare ibungo gi laman ton chinjaraban nati pabu masidi laman nati aikoi ni miya bungak sen bai basidi khoi gi thong kariguma crime ma tholokpa matamda crime adudagi makhatana crime tholokpa yabagi chingnaba leirabadi masidi police na lokhotpa khongthang phare pabung adudi aikoi muk thokcharuki vidya aikoi muk ramesh aikoi muk phani sir phani chanaba tawsilo gamai phani sir kari haiga damno khangdi de sir hoje kanji mi se amaso thajaba yaraktre mapa amadana pokpa macha ani dubu karino mabung tu su phamnandaba haibaduni machan nupi nu pa do halaga mara kari phangadorin sadu gi wadi som da muk lain som da su karino
macin manau ni adu ni ada ni sarau marau na dana karino sing da leibaga aduga tam da leibaga macin manau ni adu ni ada ni haina dana dum lei as aduga dum hana rei sinin magi khudong cha ba se launa bo hana ba da karino kadai degi wari wata ga puthok tana karino mana ngamna bo hana ba sidi adu sir mi ne karino kok ti khara darik hai bagi hai ga dra karino natraga plan tawriba mi singdo karino khoina sum yeng bada khara larik la so hairaga hana plan tawro gi ye ga tawbu mali ni ko sir karino ga mainang haise sir hai badi karino aina so yamna toina hai jaba dani sir hai thara di karino hai thaba singa si thara ngasi sabadi ga de dana sir hai do sahi manga tara gi mamang da tha gradi sahi manga tara leiraga dum sabi yae ba adu gi wakhan do koi ching da leiba sing de loina khangwani na sir ching da karino uwa tharaga karino haira mayam tharaga madu du palak pa haira sing du helaga dum yolaga karino income tan basu yai dana gamai ching do jik haira thana dra bane amado popi as nana khangbo de he karino pathong marang khang dana karino chochampur da kaino ching loina ko ga karino akhoi tamai lom da ko loina ko ena khan bro karino khang di hoi atoba karino naga ta ba mafam da su kok pa khara so leibadi leibani karino khang de khoi gi karino tamai long ge khoi na leiriba jaga du di adu gomba popi nu pi ga do ai khoi gi mafam du di kari so leibana ti ni khang bro hoi kangjare kana gi mafam da ne ada tam da ne side ne lau pham toro popi long na banati ai khoi yo adi karino masidi go loina tamju chingju polap thar ga ne amuk ta crore painer ga mi jing je amuk tang geng je na ri adu re di ko mi jing je loina magun khangna ra kada ba ngak ta ne karino ra hol nang ngang idu bo karino adu phata ba thaba adu bo karino mi sengsina karino masa gi tongja ba khara gi damak ta adu torga khunai se mang do ri sidi karino nati sing de gi popi thare adu ga karino tamda leiba karino atopa phuro khara ne yona ba mu honare sa bana karino mafam se leiba mai te sengso dom onsala ga chare yare tosi no gi wado office to kona ne kesi lore ga khana ga da khana da ba suya da ba ngana da ba suya da ba wafam asidanga se koi loina mo wakal tabagi tangai phadabale ahalsu nahasu yumda leiriba mi sing punmamuktagi horaga club ki naharul dagi horaga mahi tampham sangda tongan ba institute singda lining pham phawbada punmamak sing ase khanaba matam oraba ngasigi society ngasigi malem ngasigi prithvi masidi da kari tawribage kari awonba laklibage kari ohongba laklibage kari manglibage kari kaitharaglibage kari dagi khoina kangani masibu ngak thokani miyobagi khunai da kari awaba chaitheng lakani masigi khanaba matamadu nangi aigi purup amakhakta gi khanaba matam nati prithvi sta leriba miyam punamak kadai da wari kanana kari tawri punamak genglaga punamak singna daita longna gadaban sir phone ma lai sir rajan gi phone hello rajan sir how's kada koi gi information na paum ka pire sir kari paum sir dine gi khungul lera buta sir ma gwati da gi imphal da ma khayeng shoidana thungna gani hari sir pau du sengla bro sir pau ste sengmani sir surveillance ta lebani sir ina pau du loina khangnari yam nungari hayeng mahak mafam asli gi orpoga mahak ko khoina phanan mohna gadam sir wafam amatanga kari wafam sir mahakna sanari ba mi haibadi yamna toina wari sanari ba mi sir kana mi edu kana oraba sir maki mapaki pumina ba magi makura mani adudi pau si mapadi khangre mapana wafam asi manau nu pada muktam khrabadi manau nu pana mo soidena maki dini te tamlabadi dini si hayeng imphal da mohna lakta psi anyway phare rajen office ta laga wari sanarsi akhoi kari to boy abge habado amuta khana ki phani sir thamjari sir krino sir manau nu pa mo har he sine sir manau nu pa am le hari manau nu pa si mani kawi mani ga tatna wari sanai hari sina anyway atop imung manungi wari moira masi mani ga tatna wari sanaragadi kairole kaina sungang nari bo wafam ramesh koma dagi phare adurabadi thaudok asida su vidya gi mabung dine yawi haribanina ramesh na phare tarakpa matamda mak manipur da tholalibra natragana ramesh phare habasi khangdana tholalibra kariguma khangkhragana ramesh ki punsi da karila asar ekoina karina somna kanda khannaringe de sir mana mu karino makharom da phat ana gari masa ma da tholaga mu karino koma da gi phare hai ramesh to mu makhori mer ga mu karino ma mu hato piramadi sir kamai to sir gamai adu gi damakta di khoi gi security ngak ton thamni bada as kanana khangani sir maning thonglom da gi sanga ga mu karino khudong thiba mu tholam ladi sir
माना अहानबा हाटपदा सियाउद्रेना अनीसुबा हाटपदा सिनेनबा तौरपो ओइरदि सर करिनोमा तौबदि फदो मालिदा सर गामै मदुगिने खोइना खनसे हाइस माना मागी मखुरागा वारी तत्तना सानै हारिबसिना मखोइगी मखुरा मनिगा उनबना फरिब्रा करिगुम्बा उनरुरगना चिंगनबा हेनखिदना दिनेबु लोननबगी मरमम ओइखिगदोरिब्रा अस सर अइना हाइजबसनि सर करिनो माना मु सोंदा खोइना खना लाइरिङेदे करिनो माना याम थुना हानिंगबो ओइरदि सर अस करिनो मखारोमदा ससलागा करिनो माना दुम हाटखिबसु याइदे सर प्लेन नत्रगसु करिनो गामै हौजिकति काबुपीदा फावबा यारोये करोमदा लाकदोइनो बस तलासु ngasi numini numni changadorisi as sumini adosu karino akhoi gi som nakan gi karino tamenglong sigi lambi mapas de yadrabani de karino nahawai de plane tagni haibadu no karino hoji phobu sangari phobu tabi asalak tredo karino jiri dagi na karino masida imphal phobu gi lakpa sida karino kilometer sani gi lambi asi da karino hanadi adum ayu pung nipan da laga karino numidang pung 3 nipan da dum thungamani hojikti numit humni gumani ni gum mangani gum sangabane kri haiga dabno khangde da कनादा ताइनागदौनो ताइनाबाम खांगदेदा करिनो अमुक ताइनारुरसो अमुक सावरकनी करि हाइगदबनो खांगदेदा इसा इथनदा दुम हाइजाबना फरेदा लेबागसेसु याद्रे लेबागसेगी मनुंगदा लैबा मीसु याद्रे लंबीसु याद्रे पुनमक याद्रे करि हाइगदबनो खांगदेदा सिपाहीगी सिपाही ngakta ngaigरे सर खरा लैरदि करिनो पुलिस सिंगसे लोइना तो ओ करिनो मपालोमदगी लोइना ओहिनगे हरकदोरिब्रे सर गामै सॉरी सर चना बताउसी अथुबा मतमदा दिनेगी खुंगुल लीना बताउसी फगनी सर चलो गाड़ी थोड़ो फनी सर लाकले इंस्पेक्टर तैयार Anana Thagachari Ngasigi Inspector Tayay Tangkak Anawa Tangkak ni Chanipan ga Marfuga mga Chamapan sugadaba episode tara mga da ngasilagle Patam kuina lep luraba dugumba Tangkak ama Lepaki rang ama the internet thing bana kudong chadaba Thank you so much Adu Thagachari Thank you for the yawbiri ngasigi Miyoi Chamriga Kunga Homdoi. Thank you so much Thagachari. Patam yam sangna Logzoroi Thagachari Tomthin. Say Tomthin singing Hakim among the Yaning Hulagle dum Thagachari. Lalita Namera Pum Thagachari episode Amnon Wazena episode Hayana last week Nina Tajabale. What is the Waroshin Hector Purona Bona with the Pambaga minute I need the Lucian Bavudum Yad. Lila in a Sudum Sana Baduga. Thagachari, thank you so much. Haying Lucialaga Nova Tankak, the Purona Bonazagi. Madam Sagul Sambigarani, thank you so much, Thagachari. MXana. Thank you, Nanda Kumar Koncham. Simpi Thagachari. Mabem Kakchain, thank you so much, ma'am. Anova Tankak Santu Haduna, Karagram Santok Minasi, Hanagi. Tankak to Yovungam Dre, Itare. Ranjana, he's a Madam Thagachari, Sarwari, Amnoaina Tapirakpa, thank you so much. If I'm signing Tozam Thagachari, Sir Queen Ataru Drapa, Inspector Taya Amona, Tabagi, or from the Havirakpa, thank you. Thagachari, Sapam Tagum Kangana Leva, Koju Chamane Koju Sanadavagi Waraga Leva, Tamangasu Gadova, the Mitkarani Katan, Tamari Makai Haikara Helap Haitaren. Thank you, Thagachari, Ma'am, Anana, Premchan, Wangjam, Thagachari. Tamos and Pras, Thagachari, thank you so much. What's on Promila Chanu, what he present up Pirakpa Thagachari, Ponamak, the Pumpamasita Pumparo Hectarapagadum, Anova Tanga Puduna, Lana Bonazagi, Paramarak Daduga. I should conjure Sikano I 3, I don't know what is Hanabi, Kerno Itab, dialogue to was. But I am the Swing of the Tatan Hajare, Moxo Operation Macham, Yam Big Pamas Wali. I don't know. Kitang no I 3, I thought it's a Pangal Kerson by that. I don't know. Bonamak Napigani, Karapendragasu. Thank you so much, Thagachari, Salata Devi. Sorry, I'm no Ajay, Namay Amade, Konjel Tabda, Tapire, thank you so much. Ponima Seram, Thagachari, Bonamapu Thagachari, Hanana. No, what Tankok Sida, Kohana comment, Mamparaga,
ꯑꯩꯈꯣꯏ ꯁꯥꯡꯗꯣꯛꯄꯗꯣ ꯑꯗꯨ ꯁꯥꯡꯗꯣꯛꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯕꯅꯤ ꯇꯦꯟꯇꯛ ꯇꯧꯔꯒ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯏꯁꯩ ꯇꯥꯕꯒꯤꯁꯤꯅ ꯑꯩꯈꯣꯏ ꯍꯟꯖꯟꯕꯒꯤ ꯇꯥꯡꯀꯛꯁꯦ ꯄꯨꯡ 11 ꯍꯦꯛ ꯇꯥꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯁꯥꯟꯅꯔꯕ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯏꯁꯩ ꯑꯗꯨꯝ ꯊꯥꯖꯔꯒꯦ ꯄꯨꯡ 12 ꯉꯥꯏꯕ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯄꯨꯡ 11 ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯇꯥꯡꯀꯛ ꯑꯃ ꯍꯟꯖꯟꯕ ꯑꯗꯨꯒ ꯄꯨꯡ 12 ꯇꯥꯕꯗꯒꯤ ꯑꯅꯧꯕ ꯑꯃ ꯁꯨꯃꯥꯏꯅ ꯍꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯣꯝꯊꯤꯟ ꯏꯁꯩ ꯊꯥꯖꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯄꯨꯡ 11ꯒꯤꯗꯣ ꯑꯗꯩꯗ ꯑꯗꯨꯝ ꯊꯥꯔꯒꯦꯕ ꯇꯣꯝꯊꯤꯟ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯁꯥꯡꯗꯣꯛꯇꯅ ꯊꯥꯕꯁꯦ ꯁꯤꯅ ꯁ꯭ꯇꯥꯔꯠ ꯇꯨ ꯑꯦꯟ ꯍꯥꯏꯇꯥꯔꯦ ꯃꯤ ꯌꯥꯝ ꯌꯦꯡꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯩꯕꯨꯗꯤ ꯃꯌꯥꯝ ꯊꯥꯕ ꯌꯥꯏ ꯑꯗꯨ ꯊꯥꯔꯀꯥꯟꯗ ꯌꯦꯡꯕꯒꯤ ꯆꯥꯡꯁꯦ ꯃꯅꯤꯡꯁꯦ ꯀꯣꯟꯅ ꯌꯦꯡꯍꯧꯗꯦꯕ ꯑꯗꯨꯅ ꯌꯦꯡꯍꯧꯗꯕꯗꯅ ꯑꯩꯈꯣꯏꯗ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯀꯩꯅꯣꯝꯁꯨ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯁꯨꯔꯃꯅꯤ ꯁꯤꯡ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯋꯥꯔꯣꯏꯗ꯭ꯔꯥ ꯋꯥꯔꯣꯏ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯇꯨꯝꯕꯒꯤꯗꯤ ꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯄ꯭ꯔꯣꯒꯥꯝꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤꯗꯨ ꯂꯣꯏꯔꯦ ꯅꯦꯛꯁ ꯁꯤ ꯂꯣꯏꯔꯒ ꯏꯪꯂꯤꯁ ꯃꯨꯚꯤꯅꯤ ꯑꯗꯨꯝ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯑꯥꯏꯁꯀꯣꯝꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝ ꯑꯗꯨꯒ ꯒꯦꯁ ꯁꯥꯔ ꯆꯥꯠ ꯌꯥꯎꯗ꯭ꯔꯁꯨ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯖꯩꯅ ꯇꯥꯛꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯇꯥꯕꯤꯕꯒꯤꯗꯃꯛ ꯇꯥꯃꯣ ꯁꯤꯝꯄ꯭ꯔꯥꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯌꯦꯡ ꯄꯨꯡ 11ꯒꯤ ꯇꯥꯡꯀꯛꯇ ꯍꯟꯖꯟꯕ ꯇꯥꯡꯀꯛ 67 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨ ꯍꯦꯛ ꯂꯣꯏꯔꯛꯄꯩꯗꯨꯗꯅ ꯏꯁꯩ ꯑꯃꯨꯛ ꯊꯥꯖꯒꯦ ꯃꯌꯥꯝꯅ ꯁꯨꯝ ꯇꯥꯕꯤꯅꯤꯡꯕꯁꯨ ꯑꯣꯟꯂꯥꯏꯟꯒ ꯂꯣꯏꯅꯅ ꯃꯔꯛꯇꯨꯗ ꯑꯩꯅ ꯑꯅꯧꯕꯗꯣ ꯑꯃꯨꯛ ꯏꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯁꯥꯟꯅꯕꯒꯤ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯃꯣ ꯑꯣꯏꯅ ꯃꯗꯨꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯔꯛꯇ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯇꯧꯃꯤꯟꯅꯁꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯂꯥꯡꯊꯣꯛꯄ ꯑꯗꯨꯒ ꯑꯇꯩꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯁꯤ ꯆꯠꯆꯔꯨꯕ ꯇꯦꯡꯕꯥꯡ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯍꯌꯦꯡ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯅꯦꯚꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯐꯥꯎꯕ ꯐꯪꯗꯦ ꯍꯥꯠꯂꯒ ꯐꯨꯝꯖꯤꯟꯕꯤꯈ꯭ꯔꯕ ꯑꯗꯨ ꯀꯅꯥꯃꯠꯇꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯏꯟꯇꯔꯅꯦꯠꯇꯁꯨ ꯀꯔꯤꯗꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯄꯟꯕꯤꯗꯕꯅꯤ ꯑꯗꯨꯒ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏꯍꯧ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯁꯨ ꯂꯨꯄꯥ 90,000 ꯄꯥꯡꯖꯔꯨꯔꯦ 40,000 ꯑꯗꯨꯒ USA ꯑꯗꯒꯤ ꯑꯗꯨꯒ ꯃꯩꯇꯩ ꯅꯣꯡꯁꯥꯒꯤ ꯇꯤꯝꯗꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯤꯕꯤꯔꯛꯄ ꯃꯦꯗꯝ ꯅꯟꯗꯤꯅꯤ ꯍꯣꯏ 5,500 ꯃꯦꯗꯝ ꯀꯨꯟꯖꯔꯥꯅꯤ ꯍꯥꯞꯄꯤꯔꯛꯄ ꯑꯇꯩ ꯆꯜꯄ꯭ꯔꯤꯌꯥꯗꯁꯅꯤ ꯍꯣꯏ ꯃꯌꯥꯝ ꯃꯃꯤꯡ ꯄꯟꯕ ꯅꯥꯏꯗ꯭ꯔꯦ ꯂꯣꯏꯔꯦ ꯑꯣꯖꯥ ꯁꯔꯥꯡ ꯇꯦꯝ ꯇꯣꯝꯕ ꯑꯇꯩ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯩ ꯄꯜꯂꯒ ꯑꯩ ꯄꯟꯗꯦ ꯍꯥꯏꯔꯅꯤ ꯅꯣꯡꯃꯒꯤ ꯄ꯭ꯔꯣꯒꯥꯝ ꯂꯣꯏꯔ ꯂꯥꯎꯊꯣꯛꯆꯕꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯃꯔꯨꯞ ꯃꯄꯥꯡꯗꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯏꯟꯇꯔꯅꯦꯠ ꯌꯥꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯈꯥ ꯆꯠꯊꯖꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯟꯇꯣꯛꯃꯤꯟꯅꯁꯦ ꯍꯌꯦꯡ ꯑꯅꯧꯕ ꯋꯥꯔꯤꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅꯅꯕ ꯃꯇꯧ ꯀꯔꯝꯅ ꯐꯥꯈꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈꯤꯕ꯭ꯔꯥ ꯍꯥꯠꯇꯕ꯭ꯔꯥ ꯀꯅꯥ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ